ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯒꯗꯥꯙꯔ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯀꯟꯕꯗ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯤꯔꯣꯜꯂꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯅ ꯄꯣꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ?" ꯑꯀꯟꯕꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯐ ꯐꯩ, ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯣꯏꯔꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯁꯤꯒꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯄꯣꯛꯂꯕꯗꯤ ꯅꯍꯥꯛꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯅꯤ ꯅꯠꯇꯦ ꯈꯪꯅꯕ ꯑꯩꯒꯤ ꯆꯥꯎꯔꯕ ꯒꯗꯥ ꯑꯁꯤ ꯏꯃꯨꯡꯒꯤ ꯐꯃꯥꯡꯗ ꯐꯨꯝꯖꯤꯜꯂꯝꯒꯦ꯫ ꯍꯌꯦꯡ ꯃꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯂꯝ ꯀꯣꯏꯔꯨꯒꯦꯀ ꯍꯥꯏꯔꯛꯂꯕꯗꯤ, 'ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯒꯗꯥ ꯑꯃ ꯂꯣꯠꯂꯝꯕꯅꯤ' ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯗꯥ ꯑꯁꯤ ꯈꯨꯠꯄꯥꯏꯐꯝ ꯐꯥꯎꯕꯇꯪ ꯍꯟꯗꯣꯛꯂꯒ ꯎꯠꯂꯨ꯫ ꯈꯨꯠꯄꯥꯏꯐꯝꯗ ꯄꯥꯏꯔꯒ ꯒꯗꯥ ꯑꯗꯨ ꯂꯩꯕꯥꯛꯇꯒꯤ ꯐꯨꯛꯇꯣꯛꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯕ ꯉꯝꯂꯕ ꯃꯍꯥꯛ ꯑꯗꯨ ꯑꯩꯒꯤ ꯏꯆꯥ ꯑꯁꯦꯡꯕꯅꯤ, ꯃꯥꯕꯨ ꯂꯝ ꯀꯣꯏꯕ ꯆꯠꯍꯟꯕ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯔ ꯂꯩꯔꯒ ꯑꯀꯟꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯄꯣꯛꯂꯛꯄꯁꯤꯗ ꯅꯨꯄꯤ ꯑꯗꯣ ꯃꯆꯥ ꯏꯔꯨꯖꯕꯤꯅꯕ ꯏꯁꯤꯡꯀ ꯑꯃꯠꯇ ꯁꯣꯛꯍꯧꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯃꯆꯥ ꯑꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝ ꯀꯥꯡꯈꯣꯡ ꯆꯥꯏꯅꯗꯨꯅ ꯆꯦꯟꯅꯔꯛꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯥꯃꯨꯅ ꯌꯨꯝ ꯀꯩ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯀꯤꯕ ꯐꯪꯅ ꯃꯥꯡ ꯇꯥꯛꯍꯜꯂꯛꯂꯝꯃꯤ꯫ ꯃꯤ, ꯁꯥ ꯁꯟ ꯃꯊ꯭ꯋꯥꯏ ꯃꯥꯡꯕꯁꯨ ꯌꯥꯎꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯊꯧꯗꯣꯛꯅꯤ, ꯁꯥꯃꯨ ꯉꯥꯎꯕꯒꯤ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯗ ꯍꯧꯖꯤꯛꯇ ꯄꯣꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯄꯥꯒꯤ ꯈꯨꯗꯩ ꯑꯆꯧꯕꯗꯣ ꯖꯣꯟ ꯖꯣꯟ ꯂꯥꯎꯅ ꯁꯦꯠꯆꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯥꯃꯨꯅ ꯂꯥꯛꯄ ꯂꯝꯕꯦꯜ ꯑꯗꯨꯗ ꯃꯥꯁꯨ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ꯫ ꯁꯥꯃꯨ ꯇꯥꯟꯅꯔꯛꯂꯤꯕ ꯃꯧꯎꯠꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯃꯨ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯛꯄ ꯎꯕꯗ, "ꯁꯤꯔꯔꯅꯤꯅꯦ, ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨ ꯇꯥꯕ ꯇꯧꯗꯅ ꯑꯉꯥꯡ ꯑꯗꯨꯅ ꯄꯔꯞ ꯄꯔꯞ ꯆꯠꯁꯤꯟꯈ꯭ꯔꯒ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯂꯨꯔꯦ꯫ ꯁꯥꯃꯨꯅ ꯃꯅꯥꯇꯣꯟꯅ ꯑꯉꯥꯡꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯠꯄꯗ ꯄꯣꯛꯄꯗꯒꯤ ꯏꯔꯨꯖꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤꯅ ꯐꯠ ꯐꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯉꯥꯡꯅ ꯁꯥꯃꯨꯒꯤ ꯃꯌꯥ ꯑꯃ ꯁꯠꯂꯒ ꯑꯁꯠꯄ ꯃꯌꯥ ꯑꯗꯨꯅ ꯗꯝ ꯗꯝ ꯐꯨꯗꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯍꯥꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯔꯗꯨꯅ ꯃꯤꯅꯥꯏ ꯃꯤꯁꯜꯒ ꯂꯣꯏꯅꯅ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯗꯨꯅ ꯁꯥꯃꯨ ꯃꯌꯥꯗꯣ ꯃꯔꯦꯡꯕꯥꯟꯗ ꯊꯣꯡꯒꯠꯇꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗ ꯃꯅꯥ ꯃꯊꯨꯝ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯦ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯕꯨꯅ ꯒꯗꯥꯙꯔ ꯑꯀꯟꯕ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯟꯕꯤꯔꯝꯂꯒ ꯀꯣꯅꯨꯡꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯒꯗꯥꯙꯔꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯅꯣꯡꯃ ꯃꯃꯥꯗ ꯂꯝ ꯀꯣꯏꯔꯨꯒꯦ ꯍꯥꯏꯔꯛꯄꯗ ꯃꯃꯥꯅ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯒꯤꯗꯃꯛꯇ ꯒꯗꯥ ꯑꯃ ꯏꯃꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ." ꯑꯁꯤ ꯍꯥꯏꯔꯒ ꯒꯗꯥ ꯐꯨꯝꯐꯝꯗ ꯆꯠꯂꯒ ꯃꯃꯥꯅ ꯒꯗꯥ ꯈꯨꯠꯄꯥꯏꯐꯝ ꯐꯥꯎꯕ ꯂꯩꯕꯥꯛ ꯈꯣꯠꯇꯣꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯒꯗꯥꯙꯔꯅ ꯒꯗꯥ ꯑꯗꯣ ꯈꯨꯠꯄꯥꯏꯐꯝꯗ ꯆꯦꯠꯅ ꯄꯥꯏꯔꯒ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯈꯪꯐꯨꯛ ꯐꯨꯛꯇꯣꯛꯂꯛꯂꯒ ꯃꯔꯦꯡꯕꯥꯡꯗ ꯊꯣꯡꯂꯒ ꯃꯃꯥꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯂꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯃꯃꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪ ꯅꯄꯥꯅ ꯄꯣꯛꯄ ꯑꯁꯦꯡꯕꯅꯤ, ꯂꯝ ꯀꯣꯏꯕ ꯌꯥꯔꯒꯅꯤ, ꯀꯣꯏꯖꯔꯨꯔꯣ." ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯗ ꯌꯥꯊꯪ ꯄꯤꯔꯛꯈꯤ꯫ ꯃꯃꯥꯒꯤ ꯌꯥꯊꯪ ꯀꯣꯛꯇ ꯊꯣꯡꯂꯗꯨꯅ ꯒꯗꯥꯙꯔ ꯑꯀꯟꯕ ꯃꯌꯨꯝꯗꯒꯤ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯒꯗꯥꯙꯔꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏ ꯃꯤꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔꯕꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯟ ꯊꯤꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯏꯁꯤꯠꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯟ ꯊꯤꯡꯂꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯉꯥ ꯐꯥꯔꯝꯃꯤ꯫ ꯑꯀꯟꯕꯅ ꯑꯀꯟꯕꯕꯨ ꯅꯨꯡꯁꯤ꯫ ꯒꯗꯥꯙꯔꯅ ꯀꯧꯔꯛꯏ, "ꯍꯦ ꯃꯔꯨꯞ ꯑꯀꯟꯕ, ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈ꯭ꯔꯦ꯫ ꯏꯕꯥꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ, ꯀꯔꯤ ꯍꯥꯏꯕꯒꯦ?" ꯑꯀꯟꯕꯗꯨꯅ ꯈꯨꯝꯂꯛꯏ, "ꯃꯔꯨꯞ, ꯑꯩ ꯉꯝꯖꯔꯣꯏ꯫ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯟꯈ꯭ꯔꯕ ꯉꯥꯛꯇ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯩ ꯀꯤꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯒꯗꯥꯙꯔ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅ ꯍꯧꯔꯕꯗꯤ ꯆꯠꯀꯅꯤ." ꯋꯥꯁꯤ ꯇꯥꯕꯗ ꯒꯗꯥꯙꯔꯅ, "ꯑꯩꯅꯤꯅꯦ ꯒꯗꯥꯙꯔ ꯍꯥꯏꯔꯤꯕꯗꯣ." ꯑꯁꯤ ꯍꯥꯏꯕꯗꯒꯤ, "ꯑꯦ, ꯅꯪꯕꯨ ꯌꯥꯎꯔꯕꯗꯤ ꯑꯩ ꯀꯅꯥꯁꯨ ꯀꯤꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯂꯝ ꯀꯣꯏꯔꯨꯁꯤ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯉꯥ ꯈꯔ ꯐꯥꯔꯒ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯀꯣꯏꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯆꯠꯂꯒ ꯆꯤꯡ ꯈꯨꯂꯣꯛꯄꯤꯒ ꯎꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯝꯗꯧꯔꯝꯃꯤ? ꯆꯥꯎꯔ ꯆꯥꯎꯔꯕ ꯆꯤꯡ ꯃꯌꯥꯝ ꯑꯗꯣ ꯍꯨꯟ ꯍꯨꯟꯗꯨꯅ ꯈꯨꯂꯣꯛꯄꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯒꯗꯥꯙꯔꯅ ꯑꯀꯟꯕ ꯑꯃꯁꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯥꯕꯨꯁꯨ ꯀꯧꯔꯛꯏ꯫
ꯃꯔꯨꯞ, ꯑꯩꯈꯣꯏꯅ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯤꯕꯁꯤ ꯅꯪꯁꯨ ꯈꯔ ꯌꯥꯎꯕꯤꯌꯨ, ꯆꯤꯡ ꯈꯨꯂꯣꯛꯄꯤꯅ ꯈꯨꯝꯂꯛꯏ꯫ ꯃꯔꯨꯞ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯀꯌꯥ ꯂꯩꯈ꯭ꯔꯄꯣꯠꯅꯤ, ꯑꯩꯗꯤ ꯀꯤꯖꯩ ꯆꯠꯆꯔꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯒꯗꯥꯙꯔ ꯑꯀꯟꯕ ꯍꯥꯏꯕꯗꯨꯅ ꯍꯧꯔꯕꯗꯤ ꯁꯣꯏꯗꯅ ꯆꯠꯀꯅꯤ꯫ ꯒꯗꯥꯙꯔꯅ, ꯑꯩꯅꯤꯅꯦ ꯒꯗꯥꯙꯔ ꯍꯥꯏꯕꯗꯣ꯫ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯁꯟ ꯐꯤꯒꯥꯎꯒ ꯎꯅꯔꯦ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯝꯗꯧꯔꯝꯃꯤ? ꯁꯟ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯐꯤꯒꯥꯎꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯒ ꯆꯤꯡꯒꯣꯜ ꯑꯃꯗ ꯊꯥꯗꯣꯛꯂꯒ ꯁꯖꯤꯛ ꯆꯥꯍꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯒꯗꯥꯙꯔ ꯄꯨꯝꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯃꯥꯒ ꯃꯥꯟꯅꯅ ꯀꯟꯕ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ꯫ ꯑꯗꯨꯗꯒꯤ ꯍꯥꯏꯔꯛꯏ, ꯃꯔꯨꯞ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯑꯉꯛꯄꯅꯤ, ꯅꯪ ꯑꯀꯟꯕꯅꯤ, ꯑꯗꯨꯅ ꯅꯪꯁꯨ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯁꯤ꯫ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯒꯗꯥꯙꯔ ꯑꯀꯟꯕ ꯌꯥꯎꯔꯤ ꯇꯥꯕꯗ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯀꯟꯕ ꯃꯌꯥꯝ ꯑꯗꯣ ꯁꯟ ꯐꯤꯒꯥꯎꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯔꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯁꯟ ꯐꯤꯒꯥꯎꯒꯤ ꯃꯃꯥꯗꯤ ꯄꯤꯁꯛ ꯄꯤꯛꯏ, ꯋꯥꯡꯕꯗ ꯃꯈꯣꯏꯒꯤ ꯃꯈ꯭ꯋꯥꯡꯃꯨꯛꯇ ꯃꯌꯧꯏ꯫ ꯉꯥ ꯊꯣꯡꯗꯨꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯅ ꯃꯈꯣꯏ ꯑꯀꯟꯕꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯊꯦꯡꯗꯨꯅ ꯈꯣꯡꯐꯝ ꯑꯃꯇꯪ ꯂꯦꯡꯍꯟꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏ ꯂꯝ ꯀꯣꯏꯕ ꯆꯠꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯆꯠꯂꯨꯅꯨ꯫ ꯑꯀꯟꯕ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯊꯪ ꯆꯥꯡ ꯌꯦꯡꯂꯛꯄꯗ ꯃꯁꯥ ꯄꯨꯟꯗ꯭ꯔꯩ ꯄꯨꯟꯗ꯭ꯔꯩ ꯇꯨꯕ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯑꯃ ꯐꯥꯎꯕ ꯂꯦꯡꯍꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯒꯗꯥꯙꯔ ꯑꯀꯟꯕ ꯊꯣꯔꯛꯂꯦ꯫ ꯒꯗꯥꯙꯔꯅ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯡꯕꯕꯨ ꯅꯨꯄꯤ ꯑꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯣꯡꯐꯝ ꯑꯍꯨꯝ ꯍꯟꯗꯣꯛꯏ꯫ ꯅꯨꯄꯤ ꯑꯗꯨꯅ ꯒꯗꯥꯙꯔꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯃꯆꯥ ꯑꯗꯣ ꯃꯉꯣꯟꯗ ꯁꯤꯟꯅꯔꯒ ꯃꯌꯨꯝꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯀꯟꯕ ꯃꯔꯤ ꯑꯗꯣ ꯂꯝ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯔ ꯆꯠꯂꯒ ꯃꯈꯣꯏ ꯃꯔꯤ ꯈꯨꯡꯒꯪ ꯑꯃꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯣ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ꯫ ꯈꯔ ꯂꯥꯞꯇꯛꯅ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃꯈꯛꯇꯪ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯁꯤ ꯍꯥꯏꯕꯗꯒꯤ ꯁꯃꯨꯗ꯭ꯔ ꯏꯁꯤꯠꯄꯕꯨ ꯎꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯩ ꯂꯧꯔꯨꯅꯕ ꯊꯥꯔꯛꯏ꯫ ꯌꯨꯝ ꯑꯗꯣ ꯌꯧꯔꯕꯗ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯁꯤꯠꯄꯅ ꯀꯧꯔꯛꯏ, ꯍꯣ, ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ? ꯃꯩ ꯈꯤꯇ ꯂꯧꯖꯒꯦ꯫ ꯃꯅꯨꯡꯗꯒꯤ ꯍꯅꯨꯕꯤ ꯑꯃꯅ, ꯍꯣ, ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯁꯠꯂꯒꯅꯦ ꯐꯨꯡꯒꯥꯗꯒꯤ ꯃꯩ ꯂꯧꯔꯨ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯏꯁꯤꯠꯄꯅ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯁꯠꯂꯒ ꯃꯩ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯨꯡ ꯑꯗꯣ ꯁꯥꯊꯤꯅ ꯃꯝꯃꯤ, ꯀꯗꯥꯏꯗ ꯐꯨꯡꯒꯥ ꯂꯩꯕ ꯍꯥꯏꯕꯗꯨꯁꯨ ꯎꯔꯝꯗꯦ꯫ ꯃꯁꯛ ꯎꯗꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯐꯨꯡꯒꯥ ꯃꯐꯝ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯏꯁꯤꯠꯄꯅ ꯐꯨꯡꯒꯥꯗ ꯀꯨꯟꯊꯗꯨꯅ ꯃꯩ ꯀꯥꯝꯒꯦ ꯍꯣꯠꯅꯔꯤꯉꯩꯗ ꯆꯥꯎꯔꯕ ꯈꯨꯠ ꯑꯃꯅ ꯏꯁꯤꯠꯄꯒꯤ ꯂꯨꯁꯝꯗ ꯅꯝꯂꯒ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯣꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯥꯗꯈ꯭ꯔꯦ꯫ ꯏꯁꯤꯠꯄ ꯑꯗꯣ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯀꯣꯝ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯁꯣꯝꯗ ꯒꯗꯥꯙꯔꯅ, ꯏꯁꯤꯠꯄꯗꯣ ꯃꯩ ꯂꯧꯔꯨ ꯆꯠꯈꯤꯕꯅꯤ, ꯂꯥꯛꯇ꯭ꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯤꯡ ꯈꯨꯂꯣꯛꯄꯤꯕꯨ ꯑꯃꯨꯛ ꯊꯥꯔꯛꯏ꯫ ꯃꯥꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯃꯊꯪ ꯃꯊꯪ ꯊꯥꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯀꯣꯝꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯥꯈꯠꯄ ꯑꯃꯠꯇ ꯉꯝꯗꯅ ꯂꯩꯔꯦ꯫ ꯀꯅꯥ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯕꯗ ꯒꯗꯥꯙꯔ ꯂꯥꯛꯂꯝꯃꯤ꯫ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯈꯪꯂꯗꯨꯅ ꯒꯗꯥꯙꯔ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯛꯏ꯫ ꯍꯥꯟꯅ ꯑꯇꯩ ꯃꯌꯥꯝꯗꯨꯅ ꯇꯧꯈꯤꯕꯒꯨꯝ ꯒꯗꯥꯙꯔꯁꯨ ꯁꯥꯏꯖꯤꯟꯗꯒꯤ ꯏ ꯈꯨꯗꯥꯞ ꯑꯃ ꯁꯠꯊꯔꯒ ꯏꯃꯨꯡꯗ ꯃꯩ ꯆꯝꯒꯦ ꯆꯪꯂꯛꯂꯝꯃꯤ꯫ ꯒꯗꯥꯙꯔꯅ ꯏ ꯁꯠꯊꯕꯗ ꯃꯥꯡꯒꯣꯜꯒꯤ ꯈꯥꯡꯕꯨ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯁꯔꯨꯛꯇꯨ ꯀꯤꯟꯊꯍꯧꯔꯦ꯫ ꯌꯨꯝ ꯃꯅꯨꯡꯗꯒꯤ ꯍꯤꯡꯆꯥꯕꯤꯅ, ꯃꯁꯤꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯌꯥꯝꯅ ꯀꯟꯕ ꯃꯤ ꯑꯣꯏꯕ ꯇꯥꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯑꯀꯤꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯈꯤ꯫ ꯒꯗꯥꯙꯔꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯒ ꯍꯪꯂꯛꯏ, ꯁꯤꯗ ꯑꯩꯒꯤ ꯃꯤ ꯃꯩ ꯂꯧꯕꯒ ꯂꯥꯛꯂꯝꯕ꯭ꯔꯥ? ꯍꯤꯡꯆꯥꯕꯤꯅ ꯑꯃꯝꯕ ꯃꯔꯛꯇꯒꯤ ꯈꯨꯝꯂꯛꯏ, ꯑꯁꯤꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯒꯗꯥꯙꯔ ꯌꯥꯝꯅ ꯆꯤꯡꯅꯔꯦ, ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯊꯥꯖꯔꯦ꯫ ꯃꯁꯛ ꯎꯗꯕ ꯍꯅꯨꯕꯤꯗꯨꯅ ꯇꯥꯛꯄ ꯃꯇꯨꯡ ꯏꯟꯅ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯗꯨꯅ ꯐꯨꯡꯒꯥꯗꯨ ꯊꯤꯔꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯐꯨꯡꯒꯥꯗꯨꯇ ꯅꯠꯇꯅ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯆꯥꯎꯔꯕ ꯀꯣꯝ ꯑꯃꯁꯨ ꯊꯦꯡꯅꯔꯦ꯫ ꯒꯗꯥꯙꯔꯅ, ꯃꯁꯤꯗꯤ ꯀꯩꯅꯣ? ꯃꯇꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯃ ꯁꯠꯂꯤ꯫ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯗꯣ ꯁꯠꯄꯗ ꯌꯨꯝ ꯑꯗꯣ ꯐꯦꯔꯦ ꯐꯦꯔꯦ ꯍꯦꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯍꯤꯡꯆꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯍꯦꯛ ꯀꯣꯜꯂꯛꯂꯝꯃꯤ꯫ ꯒꯗꯥꯙꯔꯁꯨ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯛꯂꯤꯕ ꯑꯗꯨꯗ ꯁꯠ ꯂꯩꯁꯤꯟꯗꯨꯅ ꯀꯣꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯀꯣꯟꯅꯔꯒ ꯀꯟꯅ ꯅꯝꯅꯔꯦ꯫ ꯉꯥꯏꯍꯥꯛ ꯅꯝꯅꯔꯕ ꯃꯇꯨꯡꯗ ꯂꯧꯁꯤꯡ ꯁꯤꯡꯕ ꯂꯧ ꯍꯩꯕ ꯒꯗꯥꯙꯔꯅ ꯃꯊꯛ ꯊꯪꯂꯦ꯫ ꯑꯗꯨꯗꯒꯤ ꯉꯁꯥꯏ ꯁꯠꯄ ꯌꯨꯝꯕꯤ ꯑꯗꯨꯅ ꯃꯀꯣꯛꯇ ꯊꯥꯗꯨꯅ ꯃꯀꯣꯛ ꯊꯨꯒꯥꯏꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯤꯔꯦ ꯈꯪꯂꯕꯗ ꯉꯁꯥꯏ ꯃꯈꯩ ꯀꯣꯝ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯒꯗꯥꯙꯔꯕꯨ ꯀꯧꯔꯛꯂꯦ꯫ ꯒꯗꯥꯙꯔꯅ ꯌꯨꯝꯕꯤ ꯑꯗꯣ ꯀꯣꯝ ꯃꯅꯨꯡꯗ ꯏꯟꯊꯔꯝꯃꯤ꯫ ꯑꯗꯨꯒ
ꯏꯟꯊꯔꯤꯕ ꯃꯆꯤ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯥꯏꯍꯜꯂꯒ ꯆꯤꯡꯈꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎꯅꯔꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯌꯨꯝꯗꯨꯗꯒꯤ ꯃꯩ ꯂꯧꯔꯒ ꯃꯈꯣꯏ ꯃꯔꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒꯤ ꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯟꯕ ꯍꯥꯏꯕꯁꯤ ꯂꯧꯁꯤꯡ ꯆꯪꯏ꯫ ꯂꯧꯁꯤꯡ ꯌꯥꯎꯗꯅ ꯀꯟꯕꯗꯤ ꯃꯤꯅ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯑꯃꯨꯛ ꯂꯥꯛꯆꯒꯦ꯫